Marak marakta Shirui Chingsangda isaigumba ngangbagi sakpagi makhol tanabagi wari manak nakpada leiriba tangkhul singi wari da leiri. Matamadu Indiana maning makha tamba laibak ama oidringai amasung Manipuri mana India gi seminar da tendringai marom dom lepchaba hingjaba laibak oiringai matam 1946 da England macha botanist Frank Kingdon Ward amade mahaki loina bina Manipur da koirak ngai da ukrul da thangnaki Shirui kasung timraun mahakna mahakki nungsi jarabi loina bi Jin Macklini gi maming lauduna Manipur gi ukrul district ki manung channa lairiba Shirui chingi wangla chingmai chingdol da miyoi badagi lapthokna kijana ingna laisat tambi yengbada kangsigi mawong manna pukning hubi ningthirebi lai asibu Lilium Maclinia haiduna 1948 da London da pangthokpa Royal Horticulture Society gi flower show da ehan hanba oina prithvi gi miyam da lai asibu masak taki lai asigi masak machu top top pana miyam gi pukning aduki matik chingsinki pukning huki yamna lemjaningai oiraba prestigious merit prize amasu lai asibu puthoktuna prithvi miyam da utkhiba London macha anina lai asigi maramdagi prize adu phangjaba ngamki Manipur ki capital Imphal dagi chaurakna supnagi kilometer 98 muk chingkhai maikai pangna chatlaga Shirui Ching thengna bigani Shirui lili gi thoidokpa medicinal properties oina miyoibagi unsagi anaba chakhau gi anaba phanba ngammi haibana singba akhang ai singi aiba thengna jai matamaduda British singna lili asibu Shirui Ching gi napomdagi phuktuna puraga makhoi gi mayung gi leikol singda thana ba hotnaki adubu lei pambi asi hinghanba ngamkhide amade laisat tamu yakhide March 31 2000 da Lily asibu miyamna henna khangnana ba haiduna Indian Postal Department na Lily asigi masak yakba postage stamp amasu puthok piba laiki tangkul singna Shirui Ching khakta da hauba lai Shirui Lily leibu kasong timrawun kaunai tangkul singi phungawari da Shirui Ching gi ningthaugi masak matau phajarabi ningthau machanupi ama leirame mahakki nungsinajaba nupa aduna Shirui kawe nongmagi numit amada Shirui Ching gi singdol adudagi nongmagi thabak su nomlunabagi damakta singdol adudagi kumthaki numit adugi athengba phawbada mahakpu nungsijaribi ningthau machanupi aduna ngaiduna leiki adubu Shirui di adumak halakhidri ningthau machanupi aduna mahakki nungsijaba Shirui kauba nupa adubu punsi suppa ngaiduna adumak singdol aduda leiki mahaksu singdol aduda Shirui kauba nupa adu ngaina punsi loiki adumna mahakki thawai yaudraba hakchang amadi thawai aduna nupi adugi saklon lauduna Shirui bu ngaibagi mawongda Shirui Lily oina laisat tamlakpani haiduna thajanari marak marakta Shirui Chingsangda isaigumba ngangbagi sakpagi makhol tanabagi wari manak nakpada leiriba tangkhul singi wari da leiri miyoi amana Shirui Chingsang amadi Shirui Chingdol aduda isai sakpa isai ngangbagumba adu tarurabadi ching adudagi halakpa ngamde haibagi thajanabi su leiri atopa wari amadana philava kauba lairembi amagi machanupi oina Shirui Lily na Shirui Ching gi napomda laisat tamduna Shirui Ching bu ngakpi senbibani haibagi thajanabi su leiri atopa wari amadana amuk Shirui Ching gi napomda mathot karak liba nupa amaga nupi amaga nungsi parai chetna karigumba mawong amagi wari amadagi Shirui Ching gi angamba adudagi punna chongthaminaduna masa matomta makhoi animak sijaki haibagi wari lei makhoi anigi nungsinaba makhoi anigi nungsilipul aduna maram oiraga makhoi anigi thawai mirelna Shirui Chingsangda Shirui Lily oina laisat tamlakpani haiduna su thajanari Prithvi gi atopa mafam ama hekta da laisat tamu yadaba Shirui Ching khakta da laisat tambi lairang nei Shirui Lily